Education sector the disturbance free zone. Education sector both disturbance free zone. Haina balai ekhoi tungi laibak asi ekhoi classroom dagi semi haina aduga makal makha kya gi pot chei singi segi puba thamang ngam loida badi bar sing si tobi gano Mantri MLA ga dangna ba meeting na nungai pa phom laik tak tro jab phom dagi thamjan adu somdari chatra myam dai ba adu oja ga he wat ba education sector da puba thamang ngam loida ba demand education sector da puba thamang ngam loida ba demand education sector both disturbance free zone. Education sector both disturbance free zone. Purang puthak cheri. Haina balai ekhoi tungi khunai amagi rak asi ekhoi classroom dagi semi haina aduga ngasing asi maki mahiro sing asi ekhoi gi oiba tungi yumbi singatani tungi yumbi sing asi gi mahiro sing sigi mahir tampham sang sing asida ekhoi gi disturbance free zone pibiu haibadi apan ba ayet pa amate pibi ganu aduga masing asimaki manipur singi mahai tampham sang sing asida ekhoi gi puba thamang ngam loidaba sel gi demand pochei oiro demand toba si masi mayam asi sing ko bagi da maktang asi ekhoi gi wakar mifam asi phamjabani aduga ekhoi gi demand sing gi free education amadi educational institution sing da free zone disturbance free zone PBU aduga government gi matang chaduna thabak lokhalawdaba sing asina thabak lokhalawdaba na maram orga akhoi gi mayoroi sing amadi mahai tampham sing asida makhoi kanglon da aya akai ba amadi ayet ba awaba amata PB da na mani sinjari aduga government na chahi amagi manung da akhoi class to bagi matam asi 220 days tagi tana tawdaba yadabagi law ama sembiu aduga mayoroi sing da akiba ayet pa amata PB ganu aduga maroina oja sing da akhoi gi selgi dama amadi makal makha kya gi pot chei singi segi puba thamang ngam loida badi bar sing si tobi ganu masi maram orega oja sing si tor bagi maram oidina oja sing isne tension leibina maram oida akhoi classroom chang pada tension lerega satra da kai guma chei ba fu bangang ba he na toba gumba adugumba mayam ma thokpa dagi oja sing si da su pressure bibi ganu madi school da su pressure ama ta bibi da na ba haijai Paudunjari ba nongtongmon thoitoi ba Secretary General Desam aduga Coordinating Committee on Disturbance Free Education Zone Demand gi member oina leibani aduga nasi koina pangthokchari ba Siri napil si kari gino harkanda ekoina haugiba July tarik 5 dagi horkana pangthokpa Disturbance Free Education Zone Demand Day gi sorgam oina ngasi koi pangthokchabani ekoi sigi marakta ekoi pangthokiba ekoi slogan campaign aduga poster campaign myam pangthok rai tare adu hojing mapungna laisi kaina harkanda myam da akoini tawrisi kari noisi khangan bam chang pai tare masi khangan doisi mapung we kari no harkanda ekoi education haibase masi makhala amata gi disturbance am fawa bibi ganu haibane masida piriba disturbance ekoi makhal ahum ga khaidoi hanbada ekoi lalhoba khulai pairaga lalhoriba maraiba maramdam sibu maning tamba taliba adugumba lalhobu singna amadi khulai paiba lalhobu saba singna masi na ekoi education sector sida pubu thangba ngoidaba yoch amount ma ekta demand toksalakpa pubu thangba ngoidaba pochai gi demand torokpa sale gi demand torokpa masing mayam singse masi atai topa mayam tobiraga su education haibase masidadi lepiu masidadi tobiganu haibagi appeal ma First point masih appeal semua aku tahu jenisnya aduga ani sudah aku the government da appeal am kau tahu ni government na pilih pada disturbance kari na bisa aku pun kami ni bom cakap government na pilih pada disturbance kari na kan da aku ki policy program masih matam cana aku same daba aduga madu implement tahu napa matam cana kau daba sekutu mana pala kan da transfer posting harus transfer posting da favoritism nepotism da yang aku tahu aduga menteri MLA kan dang napa meeting na nungai pa bom like tak terjawab bom dek thamjan aduga somdari chatra myam dai ba aduga oja ga he wat ba sima myam ma ekoi thengnai masi myam sing se masi government su masi miyeng sangbir kana masi um disturbance bibi ganu aduga mai masing tam bai se ekoi gi khunai sigi yangleng suru se ekoi education hainari ne oi targati masi su government na policy abo policy sembiu aduga semi ba abo policy do madu implement to su aphoba makal gi implement to bir kan da aphoba khunai ma semba da government su daita lobiu haibasima thamjage aduga ahum su point da ekoi gi miyam amadi civil society organization do mahiro lupsing sina ekoi da mahiro sing da people disturbance do education sector da people disturbance makalam ka kai panjage masida kai no ha kanda ekoi gi emission gi matam da emission quota ha gi damakta ekoi gi emission process thingjan bugumba adu mai gi quota yana na bona madugumba makal gi disturbance miyam am hen oja sing da kihan khangan ba miyam to use masi to bigano aduga any issue ma
पुखलप मधु की डिमांड तब मधु फंग्रे मधु याद्रे ओद्रे है एजुकेशन सेक्टर ताइना स्कूल थिंजनबगुम बंद तौरसु स्कूल कोंजनबगुम मैमसे तौदबीद एजुकेशन है तरंग तरंग मफम अखोगी लाइसेंस थम्बीरकान अफब पोथो पुथोरकान अखोगी खुनाइसे सेमगदौरिबनी हाइबसिनी अदुगा ngसागी गवर्नमेंट पीब डिस्टर्बेंस अमका पंजगे हंतक इकुई कुइदन गवर्नमेंट लौरकान प्री प्राइमरी की ओजा लौगी मतंग अमक तौगी मदुद देसामना मदु चनब यारो है थिंगी मरमदी कइनो है कांदा अखोगी अपिक प्री प्राइमरी दगी तमकदौरि महिरो फर्स्ट एजुकेशन है करीनो है याना तमकदौरिबा मफम छात्र ताकगदौर मीसे ट्रेन तौद्रब ओजासिंगुना ताकगनी मोगी ट्रेनिंग से चाही मंगाई लोसनगदौनी है चाही मंगागी लोसनगदौर ट्रेनिंग सेंटर दी मनपुर हांगदब मखल की मथों तब थब मैमसे मसूम मैम तौगनु अखोगी तुंगी खुनाइद तुंगी मिरोलद अखोई अमुब काली तैसलनी अचुब असेंब अचुब है हाँ तौनु होनमीनसी है वफम से थमजे मेसिन थाजलकान मागी अनाबसे खुद खादोप गमगने एजुकेशन अमोटपसिना नाग्रब मीसे खुद नाब गमोय है चाही मंगा की 10 की मांगजब असोबसे खाकान अखोगी फ्यूचर से करोम चकदों से अचौब हंगमने मदुना यारिब मखै डिमांड तौबीब इचिनाउसिनसु पुब थांब गमोदब डिमांड से मखा ताना तौबीरनु हाइब अपील सम तौजगे अनिसुब पॉइंट अखोगी गवर्नमेंट अखोगी मियामदा हाइबदी मीन्स मियाम हाइबदी अखोगी महिरोई खुनाइद पीब डिस्टर्बेंस करम मखल डिस्टर्बेंस नो हारकानदि अखोगी मागी संग येंगाकान ट्रांसफर पोस्टिंग की मतंग हाइरसु खुदम में हाइरसु तौबाय मानजने मैम अंडरस्टैंड तौद मैम वागा नौगिन लेदी इश्यूज अंडरस्टैंड तौद्रे है